Khorjai Nasom presenting to you all The Matrix Revolutions. Film asi 27 October 2003 da release tawkiba science fiction amadi action category oiba Hollywood movie amani. Film asina fangkiba rating singdi IMDb da 10 gi manungda 6.7 gi rating phangi. Rotten Tomatoes da 34% gi score tawi. Amadi Google users na 88% gi like piraba film amani. Film asigi director amadi story writer The Wachowskis. Fare marup sing ai hojik film asigi wari da muk changsin jarage. Aina haibada soi kiba lan kiba amadi chithaba yorp matam da mayam dangak pi nabagi damak noluk chari. Matrix ki ani suba part ki loisilak pasarukta Sentinel sing bu thingna na bohna bada Neo coma da laikhraba matung Morpheus ki timbu Hammer ship ta laikiba aikoina uba phangkhre. Lak liba Matrix ki ahum suba part ki wari asimaksu The Matrix Reloaded ki hek makha samtharakpa wari paring digi horei. Hammer ship ta hojik maksu Neo amadi Agent Smith na mapung phana possess tawkhraba Ben makoi animak wakhal tadana leibagi saktam utli. Adobo machine singna Zion City da landarakadaba matam asi supnagi pungkun khaktamak ngaisilakpana maram waraga miyoi besing na makhoi bu kanbinabagi damak Neo bu mathau tarakle. Masina maram waraga Morpheus na Hammer ki Captain Roland gi mafamda Neo bu Matrix ta leibra haina amutang yengbiu hairami. Captain Roland na Neo gi brain ga Matrix ka connect tawdaba maram na karamna Neo Matrix ta leram godoribanu haina Morpheus ta hanglei. Adobu Morpheus na amutang di yengbiu haina hanna haijabadagi Neo bu Matrix ta thibadasu phangbang ngamlamde. Matang asida Matrix tagi Serap na Morpheus ki timbu Oracle ga unanaba kaurukli. Mathangi sinda Neo mobile app haiba railway station amada makeup thulai. Mahak na makeup thulakpa matamda mahaki manakta Indian girl amasu leirami. Indian girl asigi maming Sati haina kawi. Neo na leiriba railway station ase Matrix ki sangsarga miyoi besingi sangsarga ani gi tainafam oiba mafam dudani haibasi Sati na haibadagi Neo na sukhangle. Neo na coma da leikiba sinamaram oiraga mahaki mind bu hairiba transition zone asida yaurakibani. Hairiba transition zone asimak Merovingian gi makhada thabak tawba trainman amana control tawba mafam amani. Nakal amada Morpheus amadi Trinity bu Serap ka loinana Oracle ga unana bagi damak lakli. Matrix ki ahum super part asidadi Gloria Foster na saktam langba Oracle adu oidre. Gloria Foster gi mahutta Mary Ellis na film asida Oracle gi saktam langli. Trinity na Oracle gi mafamda Neo gi leifam khangbra haina hanglami. Oracle na hojik Neo machine singi sangsarga miyoi bagi sangsarga gi tainafam oiba mafam duda thoklakpa yadana leikre. Nakhoina mahakpu mafam dudagi lokthokpa tabani. Aduga mafam adu Merovingian gi makhada thabak tawba trainman amana control tawba mafam amani. Aduna trainman bu hana thiruko hainasu khanghalai. Nakal amada Sati na Neo bu Matrix tagi lakpara haina hanglai. Neo na so mahak Matrix ta leirami adubu hojik mahak Matrix pu thadoklaga satle haina khumlai. Matang asida Sati gi mapana Sati bu mahaki manakta lakna bakaurai. Neo su Sati gi matung ilaktuna Sati gi mapaga wari sanarami. Sati gi mapana Neo da asumna hairei. Aikoi Matrix ki program amani haiba aikangi. Aikoi punamak creator na aikoi da sinarakli batabak punamak pangthokpa loirabada soidanamaki sikragani haibasu khangi. Adubu aina aigi isanupi budi aikoi gumna machine singi makuta sikibadu pamde. Mahakna mapung mare fana maning tamna hingobudu aikoi na pami. Aikoi na isanupi bu kanba pamba maramna Merovingian amadi mahaki makhada thabak tawba trainman na haiba punamak yabatari. Nakal amada Seraph Morpheus amadi Trinity na train amagi manungda trainman bu thingnarami. Trainman na makhoi bu uba matamda nongmai namlaga makhoi bu changsilaktana ba khanghalli. Seraph na aikoi na nahaki nateng darkar oire aikoi gi mating amatang pangbiu haijarami. Aduba trainman na aina khoi gi nateng amata pangbang ngamloi hairamlaga mafamduragi senkre. Seraph Morpheus amadi Trinity na su mahak pu phangnana ba tanaraklami. Adubu achenba train ama kanduna trainman makhoi gi makutigi nanthoki. Nakal amada Indian family adusu trainman bu ngairami. Train laklaba matamda trainman na Indian family asibu train da kakhatna bahairai. Matamduda Neo su makhoi ga loinana train du kakhat ke tawbada trainman na mahak pu thinglami. Neo na ai nangbu sokhan ba pamde aduna ai bu train sida tonghalu nahakna pama sel ai pige ai mafam sidagi thokiba pami haina hairaklami. Aduba trainman na mafam sisu amadi mafam sigi rule punamaksu ai ne sembani. Merovingian gi ayaba yaudriba fawbadi nahak mafam sidagi thokiba yaroi haina Neo bu phurga thamlamle. Matungda trainman na Indian family asida nakoi train da kagi haibra natragana mahakki manakta lehaugi haibra haina haibadagi family du train tonglaga Neo da upai leitraba midyeng yenglamlaga satkre. Makoi satkraba matungda Neo na railway du da senduna mafam dudagi thokinaba hotnarami. Adubu mafam du loop amada thamba maramna Neo mafam dudagi thoklakpa ngamlamde. Morpheus Trinity amadi Seraph su Merovingian ga unanabagi damak bar amada lakpa matamda Merovingian gi guard sing na thingbadagi yamna akanba fight amadi firing kaya tongnaraba matungda guard sing adubu maithiba piramlaga makhoi bar adugi manungda chengsilakle. Bar adugi manungda masing yamlaba guard sing ga loinana Merovingian amadi mahaki nupi Persephone su leiramle.
Merovingian Morpheus ki team asibu uba matamda yamna usit thawoidaba mawngda wafam kaya ama hairami amadi makhoi punna wari sanarami Trinity na Neo kadai da leibage mahak po ikhoi de sino haina hairami adabu mahaki wasida Merovingian na thau samalaktabadagi Morpheus Trinity amadi Seraph na Merovingian ki guard singdabu phudatlaga Merovingian ki marai bakta nongmai namlaga Neo bo ikhoi de sinagi haibra natragana ikhoi punna siminasi haibra haina hanglei maduda Persephone na Merovingian da Neo bu makhoi de sinakro natrabadi Trinity na ikhoi pumbabu hatkragani haina haibadagi Merovingian na Neo gi manakta Trinity bu tharakuna Neo bu thadoklami masigi matungda Neo amati mahaki team asengba sangsarda thokinaba lingta Morpheus na haiki adubu Neo na mahak Oracle bu amutang unaramki ge haina Oracle gi manakta laklami mahak na Oracle gi manakta lakpa matamda Indian girl Sati su Oracle gi manakta lerami Neo bu amuk hana uzabada Sati aduki matik harauzerami Neo su harauzerami Neo na Oracle da nahak asibu mamangai gi Oracle dura haina hanglei Oracle na khumlei mani aihak na aigi sak lotchillaga agent singdudagi isabu kanjannaba atopa miyoi amagi saktam lobani ngasi na saktam amada aibu urabasu hayeng na saktam amada amuk aibu urabasu yai aduna aigi saktam gi watokro nahak na mafam sida laklibadugi maramdo hairo Neo na hanglei adomna Matrix ki maramda aingonda arot pakhara thambireba karigino aduga ai railway station du da matau kamdongna yorum libno aina aihak ase miyoi besingbu kannaba amata ngaireba misaktuni haina khallubani adubu source ki manakta satlubadagi di aihak ase taruk suba version amani haiba aina khangbangamki aduga aigi mamangi version manga makta hangkibagum anoba Matrix ki version ama semnabagi damak aingonda warep longna bahairaki Oracle na khumlai mamangi nahaki version manga makti makhoi na lawkiba warep singdu supnagi miyoi besingbu kanba haibasi khakani adubu nahakti nahaki nungsibana henna lui haiduna nasagi oijaba thiba lambi amagi warep lawkibaduna maram oiraga Matrix ki satnabi pumba nahakna thugaire maram asidagi nahakpu Matrix amadi miyoi besingi sangsar sidagi yamna lapna thamkibani karigumba nahakna miyoi besingbu kanba haiba lambi asibu khalamba tarabadi Matrix ki taret suba version ama putuktuna miyoi besing amadi machine singi marakta santi puraklam lagadabani adubu nahakna maram oiraga ngasidi miyoi besingda kudongthiba tagadawre aduga pumnamak asidagi yamna henna luriba wafamdi Agent Smith ni mahakna miyoi khudingbu masagi copy da onthokpa ngamkibasini pumnamak ase nahak khaktana thingba ngamgani karigumba handaksu nahakna achumba warep loba ngamjadrabadi Agent Smith na Matrix koba virtual world asibu tumna manghalak-lagani aduga machine singnasu amuk asengba sangsar asibu manghankragani Matrix amadi asengba sangsar animak pukan bahaibase haujikti nahaki nakutta leirabani asumna haujikti Neo asengba sangsar asida amuk lakle aduga Matrix ki ani suba part ki wakhal tadana lerakhiba Smith na mapung phana poses tawkraba Ben makeup thoklagle pawasi Maggie na Captain Roland da tambadagi makhoi su Ben bu wahang pahung tawna nabagi damak thokre nakal amada tungda thoklagadaba pumba khanglabi Oracle na mahaki manakta Agent Smith soidana maki laklagani haibasi khangbadagi Seraph ki mafamda Sati bu sinakre Sati na hayeng amuk laki hairam laga Seraph ka loina na thoklakpu matamda thong hangdokpa yadre matam asida mai punamaksu loinamak mutkibadagi Sati gi thamoida akiba phorami tanja adamakta da Agent Smith amadi mahaki copy kayamarum mafamduda lakpadagi Seraph amadi Sati ka amada lotlami adubu makhoina lotliba ka adu khangbadagi Agent Smith singdu makhoi gi manakta changsilaklaba matungda Oracle gi manakta su changsilakle makhoi lakpa matamda Oracle gi masada akiba pakhatpa amata phaude amadi mahakna su Smith pu thingba ngamlaroi haiba khangbadagi Smith ta nahakna tawningba tawro haibadagi Oracle bu su Smith na mahaki copy da onthokre mathangi sinda Captain Roland na Ben gi mafamda kanana electromagnetic pulse activate tawkibanu haina hanglei amadi Ben gi khudangda tariba thangna lenbagi mamidu karamna oiribanu haina su hanglei maduda Ben na ai karimata ningsingba ngamdre haina khumlei nakal amada Neo da su machine singi sangsar adugi oiba vision ama uraklami loinana electromagnetic pulse activate tawrubadagi amang ata thokraba logos ship ki location su khangbadagi hammer ship na logos puthiba laklami makhoina lakpa matamda ship adu khara akai toi thoklami adubu logos ki captain Niobe amadi mahaki crew member khara makhai di hinglami Zion da su counselor singi oiba mifam pangthoktuna matau karamna machine sing asibu thingani haibigi matangda khanarami thingnagadori batam thiraba lanjau asigi damak linki nupi ji nasu gunpowder sing saba horami mahaki mase su laktuna mahakna tawribadu karino hanglei ji nasu khulai semgatpa horibani haina khumlakpadagi masena ji bu khamlami amadi haujik miyoi khudingmak lan chena khrabani aikhoi su apik paisa singse puraga satkigadabani hairei adubu ji na aidi lanpham asida aigi ipuroibagi mateng pangani aina mabu nungsi haina yamna kana haibadagi masena su ji bu thingdre Zion gi lanmi punamak lan gi damak sem saba hunarami adubu Matrix part 2 da Neo ga loina kiba nupa masaduna lan aduda yawnabagi damak lan gi kuchukulai holakpadu ubada Captain Mifunina mabu angang oimali lan asida nahak yawganu haina thinglami nupa masasina hoi ai sehi 13 khakta ngaijari ai sehi 10 Nepal sudri adubu aisu miyoi besingbu kannanabagi damak sumnariba lan asida thongna faraba lan mi amo oijagi haina yamna kana ngangbadagi Captain Mifunina su angang asigi wafam asida ayaba pirami nakal amada Hammer gi crew member singsu lan gi damak lalong sing yatlingaida
नियो संगलक्लगा महाक मेसन सिंगी सिटी दा चटलगा शांति की वारी सानरुनबगी दमक मागी मफमदा सिप अमतंग पिबियु हाइना हाइजरमी माकी वाफमदुदा कनानासु यानिंगलमदे अदुबु लोगोस की कैप्टन नायोबीना महाकी सिप अदु पुबा याबगे याबा नियोदा पिरमी महाकी वादुदा कैप्टन रोलेना येतलमी अदुबु नायोबीनसु मसी एगी सिपनी अइने तौनिंगबा तौबगी हकले हाइना येतलमी मसीदगी कैप्टन रोलेन साउरगा थोकी मोरफियसना नायोबीना महाकी मतेंग पांगबीबा असिगिदमक थागतपा फोंदुकजरमी नियोनसु नायोबीबु तौबिमल खंगबा उतलमी मथंगी सिंदा मेगीना बेनबु पोथानबा अमदी महाकी मांगख्रबा मेमोरी पुनमकपु अमुक हना हलकननबगिदमक इंजेक्शन अमा कापनबु होतनरमी मतम असिदा स्मिथना मपुंग फाना पोजेस तौख्रबा बेनना इलेक्ट्रोमैग्नेटिक पल्स अदु महाकना एक्टिवेट तौखिबनी अदुगा क्रू मेंबर सिंगसु महाकना लोइनमक हातखिबनी हाइबु वफम असि हाइदोरकले मसि खंगबदगी मेगीना बेनदा इंजेक्शन अदु कापसिनबु होतनबदा बेनना मेगी के मखुत फारगा थांग मसा अमना थिंदुना मफम दुदा मेगी बु हातोकलमी नाकलमदना ट्रिनिटी नियोगा लोइनना मेचिन सिटी दे सतननबगिदमक सेम साबा लोइरमी नियोनदी खोंचत असि यामना खुदुंग थिनिंगाई ओइबा खोंचत अमा ओइबा मरमना ट्रिनिटी बु पुनिंगलमदे अदुबु ट्रिनिटी ना अइने सिबु ताराबसु नंगिदमक सिगनी नंगिदमक्तनी बु हाइरबदी अइने ngamloidaba amata leite haina haibadagi niyonasu trinity bu khamba ngamkhidre asumna salamdai gi matamda link nasu trinity da afabata oyu haina wispirami niyo amadi morpheus su makhut suknaduna amadi nungsinana lengonnaduna amana amagi mafamda ikai khumnaba utnarami masigi matungda trinity ne sip adu start tawna bu hotnabada sip ki mai punamak mutki fuse yadaba oiramba yai ai check tawrugi haina trinity na sip ki electric operating room da lakpu matamda fuse satuk lambadagi mahakna simjillingai da ben na mangonda attack tawrakpadagi trinity na ben bu tube light amana mamai da kanthadlam laga चेंथोरकपदा बेन ट्रिनिटी बु फारगा सिप की थोंगदा मकोक येसिंदुना फुरमी नाकल अमदा बेन मेगी बु हातलमले अमदी इलेक्ट्रोमैग्नेटिक पल्स एक्टिवेट तौदुना मियोय कया अमा हातखिबदुसु बेननी हाइबा खंगबदा कैप्टन रोलेन अदुकिमतिक सौरमी नाकल अमदा नियोना मखुत खुलाई पाइरगा संगलकपा मतमदा बेन ट्रिनिटी बु मखुत पुंचिलगा चरमदा थांग मसा अमा नमलगा नियोदा खुलाई थमदुना ममाई लेथोखिनबा हाइरई ट्रिनिटी नदी महाक सिरबसु खुलाई अदुना कापतुना बेन बु हातलु महाक ngaurabani haina niyoda hanjin hanjin hairami adubu niyoda upai leitaba खुलाई थमलगा महाक ममाई लेथोखरे मतांग असिदा ट्रिनिटी बु मखादा इंथरगा बेन नियोदा अटैक तौरगा नियोना पुसिलकपा खुलाई अदुना नियोदा नमदुना थमखरे मतांग असिदगी नियोना सु बेन असि एजेंट स्मिथ ना मपुंग फाना पोजेस तौखरे हाइबसि खंगबदा ngakpada लोइखरे ट्रिनिटी ने सुमागी मखुत पुल्लिबदु अकाइब लिगली मचेत अमना कथतुना नानथोकलमी अमदि सिप की मई मुथतलमी असुमना स्मिथ ना पोजेस तौखरबा बेन अमदि नियो अनि की मरकता यामना कनबा फाइट तौखरे अदुबो बेन ना स्पार्क थोकलेबा इलेक्ट्रिक केबल अमना नियो की ममित थिंदुना नियो बु ममित तांगलमी अदुबो नियो की मसादा यावरिबा इंटरनल सेंसेस की पावर सिंग अदुबु सिजनरगा महाकना बेन बु पोजेस तौरिबा स्मिथ बु उबा ngamlami मैट्रिक्स की संसार दखक नतना असेंगबा संसार असिदसु नियो की मसादा करिगुंबा शक्ति खरा सेली हाइबसि मैट्रिक्स की अनि सुबा पार्ट की लोसिलक पसरुक्तगी एकोइना खंगमिनखरे असुमना नियो ना महा की इंटरनल सेंसेस सिंग अदुबु सिजनरगा स्मिथ ना पोजेस तौखरबा बेन बु हातोकलमी जायोंदसु मसिंग याम लबा लानमी पुनमक लान की दमक रोबोटिक स्विच सिंग की मनुंगदा चंगसिनदुना सेम साखरे असुमना मेसिन सिंग ना जायोन सिटी दा लांदाबा हौरकपदगी लानमी सिंग ना सेंटिनल सिंग बु कापथबा हौखरे मेसिन सिंग अमदी मियोय सिंग ना सुकनरिबा लान की सिन असि येंगबदा दुकिमतिक फजबा मिटपेन बा हाइबदो ओइरे अदुबु लानफम असिदा कैप्टन मिफुनी गिसु अरोइबा मिकुप हाइबदो ओइखरे नाकल अमदा कैप्टन नायोबी अमदी मोरफियस ना थौरिबा हैमरशिप तसु मसिंग याम लबा सेंटिनल सिंग ना अटैक तौसिलकले हौजिकती सही 13 खक्ता ngairiba थौना फारबा नुपा मसा अदुना रोबोटिक स्विट अमगी मनुंगदा चंगसिनदुना गेट नंबर 3 हांगदोकनबगी दमक चेंसिलकले अदुबु सेंटिनल अमना मा बु हातलमगदबदगी लिंकी नुपी जी ने सेंटिनल अदुबु हातुना नुपा मसा असिगी थवाई कनबिरमी अमदी गेट नंबर 3 अदुबु यामना थुना हांगदोकलुनबसु सिनरमी असमना नुपा मसा असिना गेट नंबर 3 असिबु हांगदोकपदगी हैमरशिप जायोन सिटी दा यौरपंगमखरे ngahaktangi oina lan asilep duraba matungda sentinel singna amukasu lan hawrukle nakal amada trinity na sip thoduna niyo makoi ani machine city da yausilakle makoi na yausilakpasi machine singna su khangbadagi makoi de attack kayamarum tausilakle attack pumba sibu niyo na mahaki power sizinaduna thinglami adubu makoi gi tungda tanarakpa sentinel singna makoi gi sip aduda yomsilakpadagi trinity na sip adubu atiyada paikhatle makoi na asumna atiyada paikhatlakpada matam sangna uba phangkhidraba atiyagi taseng basaktam amadi namitna thokpagi saktam sunga sidi trinity na uba lami adobo makoi sip asi yamna yangba mawongda makhada yungna paitharaklami haujikti sip ase makoina control tawba ngamdaba maramna machine singi city da accident thoklami accident asina maram oirga masing yamlaba yochaina trinity da lengduna phaudoklami asumna trinity gisu aroiba mikup haibadu lakadore matam asida mahakna niyo da asumna hairei niyo haujikti nahakna tomta manglomda changsin batare miyoy bisingi amata ngairaba asase nahakni aidi mafam sida leho batare mamang matamda nahakna ibo sibudagi kanbirakhibani matamadadasu aina khanki aina hingba tarabadi aina nangbu kayagi matik nungsijabagi haibado nangi nafamda utki haina haujikti punamak asibu kanba nahaki khutta leire asumna hairamlaga mafam duda trinity gisu aroiba mikup haibadu oikre trinity na sikibasida niyo yamna mathamoi kairami
मसीगी मतुंग द महक अरैब थौना पुम खोमजिलगा मेसिन सिंगी मनाक्ता यौरक्लमी मेसिन सिंगने सुमाबु एटेक तौगदबगी कोशिलक्लमी नियोना आई वाफम अमतंग हाइजरमगे मसीगी मतुंग द आइबु हातकी हाइरबसु हातपियु अइना कनाबसु थिंगलरोय हाइना हाइरि मतम अदुदा मेसिन सिंगी लुचिंगबो ओइरिबा ड्यूस एक्स मेचिनाना नियोदा नहा करी पामबगे हाइना हंगलई नियोना प्रोग्राम स्मिथना मैट्रिक्स अमदी असेंग संसार असिबु तुमना मंगहन पामली हौजिक्ति अदोमना सु स्मिथ पु कंट्रोल तौब ngamlaroi मेसिन सिंग पुनमकना फंगलिबा एनर्जी असि मियोय बिसिंगी हकचांग दगी पुथोकलिबा बायो इलेक्ट्रिकल एनर्जी दगिनी नखोइना मियोय बिसिंगी हकचांग दगी बायो इलेक्ट्रिकल एनर्जी फंगना बहोनबा मतमदा मियोय अदुगी माइंड बु मैट्रिक्स ता थंबिरिबनी अदुबु नखोइना कंट्रोल तौरिबा संसार अमबु स्मिथ कुंबा प्रोग्राम अमना कंट्रोल तौखरबदी नखोइदा एनर्जी अमता फंगबा ngamlaroi मरम असिना करिगुंबा अदोमना मेसिन सिंग अमदी मियोय बिसिंगी लान असिबु लेफन गनी हाइरबदी आई एजेंट स्मिथ हाइबा प्रोग्राम असिबु थिंगलुगे असुमना महाकी वफम असिदा ड्यूस एक्स मेचिनाना सु अयाबा पिरकपदगी जायोंदा लांदाना बगिदमक चंगसेलक्लिबा सेंटिनेल सिंगबु तुमिन्ना लेहनख्रे मसि उरगा मोर्फियस नसु नियो मेचिन सिटी दा यौख्रे हाइबा खंगबदगी मखुतगी खुलाई थादोक्तुना सेंटिनेल सिंगी मनाक्ता थोकलक्ले नायोबी नसु मोर्फियस ना खुलाई थादोक्पगी मरम खंगले अदुबु हौजिक करिगुंबा नियो ना माइथीबा तारबदी जायोंदा अमुका हन्ना लांदा किगनी हाइबु वफम असि ड्यूस ना नियो दा खंगहलबा मतुंगदा नियो गी ब्रेन बु मैट्रिक्स ता कनेक्ट तौदुना नियो बु मैट्रिक्स ता थारमी मैट्रिक्स ता नियो एजेंट स्मिथ की मनाक्ता लाक्लमी मतमदुदा स्मिथ की कॉपी मसिंग थिंगमदना लेबसु नियो ना उरमी हौजिक्ति स्मिथ ता ओरेकल की पावर सु यावखरबा मरमना नियो महाकी मखुता माइथीरगनी हाइबसि स्मिथ ना खंगलमी अदुबु नियो नसु स्मिथ ता नहाकी थौरांग पुनमक ngasigi nimitida loinamक लोइसिलगनी हाइना हाइरगा मैन एजेंट स्मिथ अमदी नियो मखोय अनि खकी ओइबा हैंड टू हैंड फाइट अमा हौख्रे असमना यामना सांगना फाइट तौनरबा मतुंगदा नियो ना स्मिथ का महाका लंबा पानबा ngamlaroi खंगबदगी स्मिथ ता आई हौजिक्ति माइथीरे अदुना नहांगना पांबा तौरु हाइना सरेंडर तौख्रे मसिदगी स्मिथ ना नियो बुसु महाकी वर्जन अमदा ओंथोख्रे मतम असिमक्तदा मेचिन सिंगना नियो गी हकचांगदा एनर्जी अमा थाजिलक्तुना नियो ना ओनकिबा स्मिथ की वर्जन अदु सेगाइदुना पुखाइख्रे असुमना तौबसिदा मैट्रिक्स ता हेक लेरिबा एजेंट स्मिथ की कॉपी सिंगसु लोइनमक मांगख्रे लोइना नियो सु मियोइब सिंगबु कन्नबो होनबदा महाकिस अरोइबा हाइबदु ओइख्रे हाइबदी महाकना मसाबु कथोकजख्रे असुमना मियोइब सिंगा मेचिन सिंगा सोकनरम लिबलानफम असिसु लोइसिनकिदुना मेचिन सिंगसु जायोन सिटी दगी हनख्रे मतमदुदा स्मिथ ना पोजेस तौकिबा ओरेकल सु नियो अमदी स्मिथ ना फाइट तौकिबा मफमदुदा तादुना लेहौरे लान असि लोइसिनकिबदा जायोन गी मियाम पुनमक हराउनरमी नियो गी हकचांगसु मेचिन सिंगना पुख्रे असुमना मैट्रिक्स की तरुक सुबा वर्जन रिबूट तौख्रे हौजिक मैट्रिक्स की सोर्स ओइरिबा आर्किटेक्ट ओरेकल की मनाक्ता लाक्तुना ओरेकल ग उनरमी ओरेकल ना आर्किटेक्ट तहरेई हौजिक्ति मतम कुइरबगी तुंगदा मियोइबसिंग अमदी मेचिन सिंगी मरक्ता शांति पोरकले आर्किटेक्ट ने सुखुमलई ngamliba makai शांति asi yamna sangna lehensi aduga kanagumbana matrix pu thadokpa pamlabasu mahakna maningtamna matrix thadoklaga satkiba yagani asumna makhoi ani gi marakta yanaba ma porakleba matungda architect mafam dudagi satkhre hojik oracle gi manakta sati amadi serap su laklami oracle na niyo gi damak phajaraba numit thokpagi saktam ama sembi baga loinana sati na aikhoina niyo bu amuk hanu uba phangleroidra haina hanglei oracle na nongma soidna urakiba yai haina khumlei serap na su oracle da adom na khangba ngambra haina hanglei oracle na aina karimata khangba ngamde adubu aina thajai haina pakum pibaga loinana phajaraba film asi matang asida loishille aroibada punamangpu amuka hanna khurumjari।